Hallelujah. Ahanba Prabhu Ji Krista bu aina jam harawa phongdokse do loina na khoi ngasi sumlaba matam khoi tai shorna pibi duna yam tanglaba matam asai khoi gi pham da pibi duna khoi thawai ichinau sing khudimang na punchin je duna mafam asida shorbu thagat chaba khuramba aduga shorgi wai sing tamba phangjaba se shorgi jam chawrba borni do loina na khoi gi lam alapadagi lingbi reiba khoi gi pastor loina na khoi yamba khoi bu soina jam thagat chei harawa phongdokse sumlaba achinba matam kaithokpi duna khoi gi damakta nungsibi bagi mapalna mafam asida lakpi duna thawai gi bachinjak khoi da yenbina na ba lakpi bai damakta khoi gi pastor sing amadi yamba amadu loina na khoina Prabhu Ji Shubu soina yamna thagat chei harawa phongdokse loina na jamna haiba chingba aigidi leijade adubu Prabhu Ji Krista gi wahai matungina khoida mangna haibdi khoida tambi gani takpi gani mangna khoigi thawai da chingbi gani haiba gi thajaba lei aduna aigi punsida ishor se karam naina thajaba hauraki aduga loina na karam na aigi punsi hongaki haiba gi oina aigi haidok ningba lei phongdok ningba oina sul lei aduga ishor gi wahai na matek khak aina share tong ningba do oire adugi matam da cha abdu ishor ningda pibi bai da makta thagat chari ishor gi wahai matek tang tamina se laisoni sei Paduk nipu se sidagi koi nai shori wahai tega matami nasi ngaijera mi aina mapu ibungo gi mateng do khang haibaga loina na tabi ki ibungo na aina haijaba do singkhat pi ki ibungo na aibu khudong thiraba ko mama dagi puthaba yaraba leingoi ma pai ama dagi singkhat pi ke nungjau thakta ibungo na aibu lefan bi ke asoi angam lehen bi ki de tambi ki ibungo na anau bai sai ama mapu ibungo bu Thagat jabana isai ama takpiki thaudoksi miyamna ubada inagani aduga mapu ibungobu thajaba hengatkani laimang ningdaba asaba lai khurumdaba mapu ibungobu thajaba singduna yaifaba sing oigani he mapu ibungo na ikhoigi damakta mapal naidana angakpa afaba kaya tawbikhre taibangsida ibungo nahakumba kanasu leite Nanaya ikhoigi damak ibungo di angakpa thaurang ibungo na angakpa thaurang kaya tawbike pumnamakto ningsing masing thaduna loiraroi nanaina phongdoktuna su loiba ngamlaroi ibungo di irat puja bu pamde sa matum oina phankhongda mai thaduna pap koknaba thawsing dusu ibungo mahakna mitade pumnamaktugi mahutta tananaba manakong ikhoida pinabiri aina ibungo gi wa tajari patokuna tar wai sing asi shorna hena bor pibi oisano sidagi aina mate khakang share tawjabning badudi khoi gi punsida ai samaki punsida su jamna ishorgi macha ma oina leram targa su ishorgi wahaida gyanta daba karamna aigi pap kopi ki aduga karamna aigi punsi se ishorna thambire haibdo khangam daba maramda aigi awaba phiwa mamada di punsida hingami adu Prabhu Ji Krista na nungsibi haibase aina Haji Kangjare, adu loina na aina asa kya torami prayer kya torami shorda haijarami adu mapu prathana dugi paukum do chapchana sida haibi bagumna prathana dugi paukum chu lakhe aigi punsi je phibam chadaba phajaru daba kya ge phibam amada leirambani adu mapu Prabhu Ji Krista na aigi punsi je mana yamna phajaba nungjao ma yamna haidi lenghan bangam daba nungjao ma gi mathakta lefan bi haiba je taseng namak aigi thamoida thajana lei adu thajaba do ishorna pibire adui damakta ishor bu jam thagalli aduga maruoina laimang ningdaba khurumdaba adum laba macha sing ado khoi oijare taibang pansi da khwaidagi asengba mapui bungo dai ishor nei na khuramba sing ado yaifabani hai aduna ngasi ekhoi sida tilleba mafam je leiba isinau khuding makse mapui bungo na yaifaba sing ni aina khandok pi khre kauthok pi khre oyan bi khre sigi damakta aina jamna thawaida harawa phongdok je ishor jam thagalli aduga aigi punsida ahongba mapal naidana noma gi tawbi aduga ishorna angakpa akhoi gi punsida thoan bi haiba se ina isana aigi punsida thengnaba kya marom ma lei duga loina na ishorna akhoi gi punsida maki wa se khoina kya gi matik maru oi haiba matamda ishor gi wahai se matam amada aigi wakhal da su bible se paningba duga thoidokna kaino to se leiramde adu bai je hingnaba gi damakta di kari mathau tai hai base taibang pan gi oina mi sing sigi marakta wa na hingani ai khalami
suk jamna phalaktraba taibang panjida kumaina hingduino haibagi punsida aingondasु pressure ama oinasu leirame adu ko aina ishorgi wahai se nongma nongma ge aina sum parakpada de aigi punsigi lambi je phajana takpiba aina chatkadaba se jamna laina yangna harauna penna ishorna aigi damakta ngasi fawa lepi na leiramba sigadi aigi punsida jam nungaiba ma phangki aduga ishorna su akoida anuba nakong ama ta na ma pibire hai sumaina aina ishorgi wahai jam taning ba khaurang ba se dum aigi thamoi da fauna leiki jam taning ba do ishorgi wahai paning ba khaurang ba adumai na gi thamoi da ma ishorna fawan biki adugi maramna ngasi fawa da su aigi punsida jamna hena ishorgi wahai da bhapta ba su dum khara tauna dum hengalai aduga harauba nungaiba punsida aigi polung kya su pokre haibje ta seng nei thaje maramdi aigi mapu ibungo ishor se taibang malem sembi ba ingam ngamba ishor dugi maki macha ni haina koi je kauthok pi kre khandok pi kre adugi maramna aigi punsida aina jamna nungai na hingi aigi punsida anaba leiroi awatpa leiroi lakpa targa su kudong thibana aibu manghan bangam laroi hai adum laba nungjau da aigi punsibu lefan bi ba maramna aina jamna thagatpa harauba aduga anauba isei sakningba tambi haibagumna thamoi sigagi sakningba thagatningba nungai bese mapal naidna thoi aduga sumlaba makna tawbiba mayam sida aigi damakta tawbiba mayam sida aigi wakhalna asi penjaraga aigi thawai du tuki mate pothana thabak suba fangi aina charasu haurasu aigi thamoi da pelaga aigi chinjak sisu ishorna sembi khibani asi jamna afabani ai charaga losing gyan su hengat kani haibagi thajeba ji jamna kankhalak ba haitai do ishorgi wahai sidagi aingonda thajeba su jam lai do ishorgi wahai na su ai khoina tabadagi thajeba lai haina aduna aigi thamoi da khwai dagi oina khaurang basidi aigi thamoi da ishorgi wahai jaina khaurang jeba ma leire do taning ba ma su leire asigi thamoi je pibi bai damakta so aina ishorgu yam thagalle do wahai ju se leirame ado khoina tajare ta na kong aingonda pina biri ado aina ibungogi yawa tajari hai si tariba makhai dagi punsida no aina aigi thamoi da lenjai asini si phawa aina haidok chening bada waira isu jam tenna ai loisanjarage mayamna tagar wai kuding makki matakta ishorna hena bor pibi orsanu amen ishorda pita prayer tawja thagachari pa ishor sumlaba tanglaba matam se nachai khoi da pina bi bai damak thagachari prabhu nahaki tanglaba i duna nachai khoi bu kokpi duna ngasidi nahakbu thagatna ba khurumna ba nahaki thaugal tawna ba ikhoi bu khandok tuna thambi ba se khoi laibak phai prabhu hainingai leitana thagachari pa ishor aikhoi yaifabasing oire prabhu nahakna yaifabasing oire haibagi ताजबसे खंगजेबसे अखोई हराउनिंगाई लेत्रे प्रभु सिदगी न हराउनिंगाई लेत्रे प्रभु नहागना अखोई नुंगजाउनी पाइसोर अखोई ngasi church ministry खुदिंगमक नहागना अखोई इरक्ता हजि याउबीदुना तिनबीरिबा सिनलांगबीरिबा तौबीरिबा खुदिंगमक से नाकी थौजालनी प्रभु अखोई हाइबा सिंबा मत लेते प्रभु नाकी थौजालदि अखोई पाथन हाइदबीरि प्रभु ईश्वर अदुगी मरमना अखोई हराउबना थली नुंगाइबना थली प्रभु मखाताना चिंबिरकदबा प्रोग्राम खुदिंगमक नंगी नफमदा सिनजरी प्रभु अखोई अनिंगबना तदुना नाकी अनिंगबना चिंबिगनी हाइबगी थाजबगा लोइनना खुदिंगमक प्रभु जीशु ख्रिस्ट की मिंगदा हाइजनि जबनी आमेन।